pambeina luchingba UNLF ki miyoi kunthraga mari AR da surrender tawraba matung yaithibi laukonda leiba temporary camp ta purakre pambeina luchingba United National Liberation Front UNLF ki miyoi kunthraga mari Myanmar gi maikai dagi Manipur tamna sangsilaknaba hotnabada ngarang Assam Rifles na farba matungda khulaiga konana sangjarakre haidi Thoubal si Thoubal district station dagi kilometer 9 rom chatlaga leiba saibom da thokibani Paugi likul amagi matung ina hariba khulai paibasing asi numit kharanigi mamangdagi hauna Manipur amadi Myanmar gi ngamkhai paringda PDF amadi KNAB gi marakta kanna khuthoknabadagi Manipur romda sangraknaba hotnabada phabani hairi pharaba pambeina luchingba UNLF ki miyoi singa do Assam Rifles da surrender tawraba matungda Thoubal police station da khusinaraki tungda akanba security gi section tharang makhada miyoi kunthraga mari adu hauji Kakching district ki yaithibi lokonda leiba temporary camp ta puroktuna thamkhre haina paugi source asina makha tarakli ningsingba yai madudi mamang sahi gi November 18 KS pambeina luchingba UNLF ki miyoi chatruk rom center amadi state government ka yanaba ama puraktuna khulai thadoknabagi yana serial ama sign tongraduna leiriba group amani tungda pambeina luchingba UNLF na lokhalaliba khongthang adubu taramna okpo oina Manipur government sinduna mamang sahi gi December 2 da Kanglada Manipur gi chief minister N Biren Singha yauna saruk yaduna pangthokpa thoram amada party asigi miyoi sing taramna okhibasu laikhrabani phed Thoubal division ki office khangokdana mai horaktuna tumna chakhre office adubu sangliba chowkidar thawai manglam daure punna ka taruk leiba phed Thoubal division ki office khangokdana mai horaktuna tumna chakhre office adubu sangduna leiriba chowkidar su thawai manglam gadaure Thoudok asi ngarang numidang pung 12 taramdai adwaida thokibani hairi hariba office asi Thoubal police station dagi makha pangna National Highway 102 lambi paringda meter 9 rom chatlaga leibani mai sakpa aduna maram oiraga phed Thoubal division ki official singi kada leiba maru oiba che sang sing hapa Iron Almira Singh amadi upu sing loba yadana mai aduna chakhre mafam aduda office asisu sangduna leiriba chowkidar gi tumpham kasu mai aduna wairaktuna chakhi Thoudok asigi matangda chowkidar aduna phongdorakpagi matung ina ngarang tumtharuraba matung pung 13 makharom tarakpada mikap thorakhi maduda makhol ama tai haiduna yenglubada mai chaktuna leirambani khudakta Thoubal district fire service amasung office ki miyoi singda pau pikhi Thoubal district fire service ki fire tender sing athubada laktuna mai adu laksinanaba hotnakhi hairi